Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Kangpokpida kuki pulun minthangi yumoi kuki masel na mai tharamle. Toipa punmo kholaug update gi lokhochar ke handaki Burma gi lanfamda kuki kene biga PDF ka chabun ken thakibagi footage ni. Houjik kangpokpi gi kangui area da kuki nupi singna CRPF thatnaba KBB singna kuki nupi singbu garida honduna purakhre. Kangpokpi da houji kuki gi lan changnaba naha sing training tawba haukhre. Meeoi ama thauri yanduna siramle ngasi ayu pung 8 rom taba matamda Bishnupur district ki manung chanba ward number 6 ta leiba imung amagi gari garage oina sizinaba mafam asida meeoi ama thauri yanduna siramle hairi. Pausina hai thauri yanduna siramliba meeoi adu nachau mayai lekai dagi pukrambam Bonte Elais Ranjan Singh Nifugataru apokpagi ming P Soba Chandra Singh kawi mahana thauri yanduna siramliba mafam adu khuman ward number 6 ta leiba Wahengbam Sananbi Devi humfugani thoi mapuraba wai samu sing kaubi nupi amagini asi bhagchang manak nakpada leiba meeoi singna thengnarakpadagi police ta pau piraba matungda police na lauthakre kari marak gidamakta mafam aduda siramlibano haibagi maram hojik fawba khangba ngamdri hairi sajinna che chang sizinaduna sim card piramba meeoi ani police na fare ngarang nungthel pung 3 makhairom taba matamda Thobal district police ki SDPO ki luching makhada Lilong Police na Lilong Haraibi Lebakhong Community Hall manakta leiba DP Enterprises ta sizinaba che chang kaya sizinaduna SIM card lobagi thabak chathare haiba khangbadagi police ki kangbuna chathakiba drive ta meeoi ama fare hairi farba meeoi adu Lilong Haraibi makha laikai dagi Dolai Pabam Isha Ahmad Kuntragani thoi apokpa MD Shiraz Ahmad Elais nahatomba kawi hairi makhata na meeoi aduga loina bani haiba laikai adumakta dagi Altaf Hussein Kuntraga humdoi apokpa MD Jahiruddin kawi hairi loina na meeoi sing adudagi tongan ba potlam kaya su phagale hairi meeoi anigi yumda hand grenade ama loina na IED ama thamjilamle ngarang amadi ngasi meeoi anigi mayumda masak khangdaba meeoi singna bom thamjilambadagi Manipur police ki kangbuna soyangam yauduna lauthokre hairi bom thamjilamba segi matangda pauche sina police tagi phangba pau matung innadi ngarang numidang pung 12 minute 5 rom taba matamda KCP miyam gi phingang lanmi gi kangbuna singjamai chinga makha Furamakhongda leiba Irom Umakanta Singh Yankaiga Mari apokpa Irom Gyaneshwar Singagi mayumdasu hand grenade ama thamjilamle hairi bom adu police ki kangbuna soyangam yauduna lauthokre hairi pausina hai bom adu gi manakta KCP MFL ngasi nini humni muki mamandungda athuba matamna phone tawbirau last warning contact number 8132067929 haina thaba che amasu leiramki hairi Thaudo aduga mari leinana Singjamai police station na FIR ama laukhatkre hairi nakalamaromda ngasi ayu pung 8 rom taba matamda Imphal East district ki Nongmaibung Rasbari da leiba agriculture department da EEoi ba Nongthombam Munindro Singh Yankhaigataru apokpa and Samugi Nongmaibung Rasbari gi yumgi gate su masakhangdaba singna IED ama thamlamle hairi IED adu imung manunggi meeoi singna thengnarakpadagi police ta pau piraba matung Police amadi bomb expert ki kangbuna ayuk pung 9 minute 50 rom taba matamda soyangam yauduna lauthokre hairi Nongthombam Munindro Singh Command Area Development Authority kada da lerambadagi agriculture department da deputation oina lakpani mangonda tongan ba lalawlup kharana department ga mari lenana sel gi demand kaya tawbalai Maduga mari lenana lalawlup amana IED adu thamlamba oigani haina thajanari IED thamlamba adugi matangda Porompat police station na case ama lokhatuna thijin humjin bagi thabak chathabau khre hairi